Uyok ching asi ngarang nahndagi ising chawbana maram oiraga ising asi adukki matik yam hengale aduna misu hojik yam yengba laknari lambi su yam chille ising si pura loktak ka chap manare maikai mari makta ising si thumjankhibna maram oiraga nga fanaba in chingba lang thakpa sangphen hunba misi yam yame sida lakise adubu yengba mine hena hele lakpade mi yengbasu yam lae nga su yam phai adubu ising chawbasidi yam nuaite ising asi maikai mari mukta chawkhibanina lang thakpa misu mayaida lay in chingba mi ising ngarang nahanta phauhunnagiba mafamni sigisi loin thumjankhiriba mapase in chingbusu chingi hojik kanna da lapna uriba lambi ase asigise hojik chatpa yadre pulap thumjankhidana maram oiraga labuksingsisu ngarang nahan phauhunkhibana loin thumkhre yam nuaite dakki mawong ase amukta tawdribana yamsu singse yengbadadi fajai adubu nungaitaba amsu phauwe.